ꯁꯤꯡꯒꯥꯄꯨꯔ ꯃꯊꯛꯇꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯝ ꯀꯥꯔꯗ ꯂꯧꯔꯅꯤ. ꯕꯦꯕꯤ ꯌꯦꯡꯉꯣ. ꯆꯥꯔꯒꯦ. ꯌꯦꯡꯉꯁꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ. Straight of Malacca 어디라? 오이란 말이야. South China 롬다. South China Sea 롬다. 귀염 징어. 링ꯗꯕ ꯃꯥꯟꯕ ꯋꯥꯅꯤ. 타임 그러게. 그너 여래. ꯁꯤꯡꯒꯥꯄꯨꯔ ꯃꯊꯛꯇꯒꯤ ꯐꯖꯩꯌꯦ. ꯑꯩꯈꯣꯏꯁꯦ ꯕꯦꯜꯠ ꯂꯒꯦꯖ ꯂꯧꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯤꯠ ꯑꯦꯟ ꯒ꯭ꯔꯤꯠ ꯍꯥꯏꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯝ ꯀꯥꯔꯗ ꯂꯧꯔꯅꯤ ꯀꯩꯅꯣꯒꯤ ꯀꯩꯕ ꯁꯤꯡꯒꯥꯄꯨꯔꯒꯤ. ꯅꯪ ꯁꯤꯝ ꯍꯥꯞꯆꯜꯂꯦ. ꯁꯦ ꯁꯤꯝ ꯂꯧꯔꯦ. 카드를 뽑아야 돼. 시기지. ꯁꯤꯝ ꯂꯧꯔꯦ ꯀꯩꯅꯣꯒꯤ M1ꯒꯤ. ꯑꯁꯤꯗꯒꯤ ꯂꯧꯔꯤꯅꯦ ꯃꯤꯠ ꯑꯦꯟ ꯒ꯭ꯔꯤꯠꯁꯦ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯨꯛꯇꯒꯤ ꯍꯥꯟꯅ ꯕꯨꯛ ꯇꯧꯔꯦꯗꯅ. ꯀ꯭ꯂꯨꯛ ꯑꯦꯞ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯁꯤꯝꯁꯦ ꯕꯨꯛ ꯇꯧꯔꯦꯅ ꯑꯗꯨꯒ ꯄꯤꯛꯑꯞ ꯇꯧꯕ. $12 12 ꯁꯤꯡꯒꯥꯄꯨꯔꯤꯌꯟ ꯗꯣꯂꯔꯅꯦ ꯁꯤ ꯁꯤꯝꯁꯦ. बस to T4 है. फजै. ꯑꯩꯈꯣꯏꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯔꯣ? ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ P2ꯗ ꯂꯩꯔꯕ P2ꯗ ꯂꯦꯟ ꯇꯧꯕꯅꯦꯕ. ꯑꯩꯈꯣꯏ ꯃꯊꯛꯇ ꯍꯧꯖꯤꯛ ꯀꯥꯔꯅꯦꯕꯀꯣ. ꯃꯣꯏꯒꯤ ꯀꯟꯚꯦꯟꯁ ꯁ꯭ꯇꯣꯔꯗ ꯃꯣꯏꯒꯤ ꯁꯤꯝꯗꯣ ꯌꯦꯡꯉꯨꯔꯁꯦ. ꯕꯦꯕꯤ ꯑꯗꯨ ꯆꯤꯡꯕ ꯋꯥꯕꯅꯦ. ꯇꯔꯃꯤꯅꯦꯜ 2ꯗꯅꯦ ꯁꯤꯝ ꯑꯁꯤꯗ ꯆꯤꯌꯔꯁꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃ ꯂꯩꯌꯦꯕ. ꯁꯤꯗꯩꯁꯨ ꯁꯤꯝ ꯐꯪꯉꯦ ꯍꯥꯏ ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ. ꯑꯩꯒꯤ ꯁꯤꯝ ꯂꯧꯗ꯭ꯔꯤꯕꯀꯣ ꯃꯥꯒꯤ ꯁꯤꯝꯗꯤ ꯂꯧꯔꯦ. ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ. ꯁꯤ ꯐꯗꯣꯏ ꯃꯥꯜꯂꯦ. 스카이 트레인 똥에나 에어포र्ꯠꯇ ꯂꯥꯛꯏ. ꯉꯥꯏ ꯂꯥꯛꯇꯣꯔꯦ ꯇ꯭ꯔꯦꯟ. Just if it goes this direction, you sit left, then it's over there. But if it goes this direction, you sit left, then it's over there. 베비 잉어.
이제 작람드나 그노 food court 라에 그노기 싱가포르 에어포트기 food court Terminal 3다 ꯉꯁꯥꯏꯒꯤ sky trainꯗꯣ ꯇꯣꯡꯉ ꯂꯥꯛꯏꯅꯦ ꯑꯗꯨꯒ sky ꯍꯥꯏꯗꯤ ꯑꯩꯈꯣꯏ Terminal 2ꯗ land ꯇꯧꯔꯦꯗꯅ ꯑꯗꯨꯒ 그노 ꯇꯧꯕ ꯍꯥꯏꯇꯥꯔꯦ Terminal 3ꯗ food courtꯁꯦ ꯂꯩꯕ ꯑꯗꯩ Terminal 3ꯗ ꯂꯥꯛꯄ ꯍꯧꯖꯤꯛꯀꯤ sky trainꯗꯣ ꯇꯣꯡꯉꯒ ꯑꯗꯨꯗꯅꯦ ꯍꯧꯖꯤꯛꯀꯤ ꯀꯩꯕ vortex ꯍꯥꯏꯕꯀꯣ vortex jewel vortex ꯇꯣ ꯑꯩꯅ ꯑꯖꯤ ꯍꯥꯄꯛꯄꯗꯣ ꯅꯝꯃꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯎꯏꯌꯦꯕ ꯐꯖꯅ view sky trainꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯐꯝꯗꯣ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯀꯣꯄꯤꯇꯤꯌꯥꯝ ꯍꯥꯏꯕ ꯀꯣꯄꯤꯇꯤꯌꯥꯝ ꯐꯨꯗ ꯀꯣꯔꯠ ꯑꯃ ꯂꯩ ꯑꯗꯨ ꯇꯥꯅ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯄ꯭ꯔꯥꯏꯁꯇꯣ ꯕꯦꯇꯔ ꯑꯣꯏ ꯍꯥꯏꯗꯥꯏꯅꯦ ꯈꯤꯇꯪ ꯍꯥꯎꯁꯨ ꯍꯥꯎꯔꯒ ꯄ꯭ꯔꯥꯏꯁꯇꯣ ꯈꯔ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯍꯥꯏꯕ ꯑꯇꯩꯒꯩꯗꯤ ꯈꯔ ꯇꯥꯡꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯁꯤꯗ ꯈꯔ ꯑꯩꯈꯣꯏꯕꯥꯅꯤ ꯂꯟꯁ ꯆꯥꯊꯣꯛꯑꯒꯦꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯄꯤꯇꯤꯌꯥꯝ ꯄꯣꯠꯇ ꯂꯩꯔꯦ ꯑꯗꯨꯗ ꯁꯤꯒꯤ ꯕ꯭ꯔꯦꯁ ꯗꯛ ꯆꯥꯒꯦꯅ ꯇꯧꯋꯤ ꯁꯤꯁꯦ ꯑꯣꯏꯅ ꯑꯗꯨ ꯃꯥꯜꯂꯦ ꯁꯤꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯤꯁꯨ ꯌꯥꯝꯅ ꯌꯣꯝꯃꯦꯕ ꯁꯤꯅꯦꯁꯨ ꯀꯣꯄꯤꯇꯤꯌꯥꯝ ꯍꯥꯏꯕꯀꯣ ꯀꯣꯄꯤꯇꯤꯌꯥꯝ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯧꯔꯛꯑꯦ ꯂꯧꯕ ꯕꯦꯕꯤ ꯍꯩꯗꯣꯛꯇꯣꯔꯤꯃꯤ ꯇꯞꯅ ꯆꯠꯂꯣ ꯑꯗꯒꯤ ꯂꯧꯔꯛꯑꯦ ꯅꯥꯅꯥ ꯀꯔꯤ ꯃꯤꯁꯂꯤꯟ ꯁ꯭ꯇꯥꯔ ꯐꯪꯕ ꯀꯩꯅꯣꯅꯦꯕ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯒꯗ꯭ꯔꯥ 2016, 17, 18, 19, 20 ꯂꯣꯏꯅꯃꯛ 25 ꯐꯥꯎ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯄꯣꯔꯛꯀꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤ ꯑꯣꯔꯗꯔ ꯇꯧꯔꯅꯤ ꯑꯩꯈꯣꯏꯕꯥꯅꯤ ꯍꯧꯖꯤꯛ ꯂꯟꯁ ꯆꯥꯗꯣꯔꯦꯕꯀꯣ ꯁꯤꯗꯩ ꯑꯩꯈꯣꯏꯅ ꯆꯥꯕ ꯄꯣꯠꯈꯩꯗꯣ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯁꯤꯅ ꯄꯣꯛ ꯕꯦꯂꯤ ꯃꯤꯁꯂꯤꯟ ꯁ꯭ꯇꯥꯔꯒꯤ ꯀꯩꯅꯣꯗꯣ ꯁ꯭ꯇꯣꯔꯗꯣ ꯅꯥꯅꯥ ꯀꯔꯤ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯩ ꯁꯤꯁꯤꯅ ꯗꯛ ꯕꯣꯟꯂꯦꯁ ꯗꯛ ꯁꯤꯅ ꯗꯨꯀꯥꯟ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯃꯥꯏ ꯗꯨꯀꯥꯟ ꯕꯣꯟꯂꯦꯁ ꯗꯛꯇꯤ ꯑꯣꯏꯗꯣꯏꯅꯦ ꯆꯥꯔꯒꯦ ꯌꯦꯡꯉꯁꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯗꯛꯇꯣ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎꯁꯦ ꯈꯪꯗꯦ ꯗꯤꯐ꯭ꯔꯦꯟ ꯑꯣꯏ ꯑꯩꯉꯣꯟꯗ ꯍꯥꯎꯕ ꯈꯤꯇꯪ ꯋꯥꯠꯂꯦ ꯁꯤꯁꯦ ꯁꯤꯁꯦ ꯇꯦꯟꯗꯔꯗꯤ ꯑꯣꯏꯁꯦ ꯌꯦꯡꯉꯁꯦꯀꯣ ꯇꯦꯟꯗꯔꯗꯤ ꯑꯣꯏ ꯖꯨꯁꯤ ꯑꯣꯏꯕ ꯈꯔ ꯑꯩꯈꯣꯏ ꯑꯥꯒꯤ ꯈꯨꯗꯣꯡ ꯅꯠꯇꯦ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯣ ꯀꯩꯀꯩꯅꯣ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯃꯥꯏꯁꯦ ꯀꯔꯤ ꯍꯥꯞꯄꯣꯔꯥ ꯍꯪꯉꯤꯗꯣ ꯑꯗꯨꯅꯤ ꯁꯤꯔꯣ ꯀꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏ ꯄꯣꯛ ꯄꯤꯁ ꯌꯦꯡꯉꯦꯀꯣ ꯈꯪꯗꯦ ꯂꯣꯏ ꯊꯨꯝꯂꯤ ꯇꯧꯋꯦ ꯍꯥꯏꯕ ꯁꯤ ꯍꯥꯞꯆꯟꯒꯦꯔꯣ ꯆꯥꯕꯨꯗꯤ ꯌꯥꯏ ꯍꯥꯎꯋꯦ ꯍꯥꯎꯕ ꯆꯤꯡꯉꯤꯔꯗꯤ ꯈꯪꯗꯦꯕ ꯊꯨꯝꯂꯤ ꯇꯧꯋꯦ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯌꯦꯡꯒꯦ ꯉꯁꯥꯏ ꯄꯤꯀꯜꯁꯦ ꯁꯤꯁꯦ ꯁꯤꯒ ꯃꯤꯛꯁ ꯇꯧꯔꯒꯅꯦ ꯃꯍꯥꯎꯁꯦ ꯈꯔ ꯍꯦꯜꯂꯛꯇꯣꯏ ꯃꯥꯜꯂꯦ ꯌꯦꯡꯉꯁꯦ ꯍꯥꯎꯋꯦ ꯄꯤꯀꯜꯒ ꯃꯤꯛꯁ ꯇꯧꯔꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯀꯨꯔꯥꯀꯨꯗ ꯆꯥꯔꯛꯄꯗꯣ ꯑꯗꯨ ꯄꯤꯀꯜꯗꯨꯅꯦꯕ
ꯄꯣꯛꯁꯦ ꯃꯣꯏꯁꯦ ꯀꯩꯀꯩꯅꯣ ꯍꯥꯞꯄꯦ ꯈꯪꯗꯦ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯁꯦ ꯈꯤꯇꯪ ꯌꯦꯡꯉꯁꯦ ꯒ꯭ꯔꯦꯚꯤꯁꯦ ꯈꯤꯇꯪ ꯀꯣ ꯑꯗꯒꯤ ꯄꯣꯛ ꯄꯤꯁꯁꯦꯀꯣ ꯈꯤꯇꯪ ꯈꯛꯀ ꯌꯦꯡꯉꯁꯦ ꯁꯤ ꯃꯤꯁꯂꯤꯟ ꯁ꯭ꯇꯥꯔꯁꯦ ꯀꯌꯥꯝ ꯍꯥꯎꯕꯅꯣ ꯌꯦꯡꯉꯁꯦ ꯃꯥꯏ ꯀꯔꯤꯗ ꯈꯔ ꯀꯣꯀꯣꯅꯠ ꯐ꯭ꯂꯦꯕꯔ ꯈꯔ ꯌꯥꯎꯋꯦ ꯑꯃ ꯀꯔꯤ ꯌꯥꯎꯗꯕꯤ ꯆꯥꯎꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯄꯣꯔꯛꯀ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯦꯡꯉꯁꯦ ꯀꯩꯗꯧꯋꯦ ꯁꯤ ꯀꯥꯡꯁꯣꯏꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯁ꯭ꯋꯥꯏꯁꯦ ꯁꯤ ꯃꯍꯥꯎꯁꯦ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯛꯄꯖꯥꯠꯅꯦ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯌꯦꯡꯒꯦ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯁꯤ ꯃꯥꯜꯂꯦ ꯍꯣꯏ ꯈꯔ ꯁ꯭ꯋꯤꯠ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯣꯗꯒꯤ ꯀꯨꯝꯊꯔꯛꯑꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯇꯥꯟꯅ ꯆꯠꯂꯤ ꯂꯝꯕꯤ ꯈꯨꯅꯥꯟꯁꯦ ꯇ꯭ꯔꯣꯂꯤ ꯋꯣꯛ ꯕꯦꯛ ꯋꯣꯛ ꯆꯤꯡꯉꯒ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯅꯦꯕ ꯑꯁꯤꯒꯤ ꯍꯣꯇꯦꯜ ꯕꯣꯁꯁꯦ ꯁꯤꯗ ꯂꯩꯗꯣꯏꯕ ꯑꯩꯈꯣꯏꯕꯥꯅꯤ ꯍꯣꯇꯦꯜ ꯆꯪꯐꯝ ꯆꯨꯝꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯂꯥꯛꯏꯁꯦ ꯆꯨꯝꯕ ꯃꯥꯜꯂꯦ ꯆꯨꯝꯕ ꯃꯥꯜꯂꯦ ꯇ꯭ꯔꯣꯂꯤ ꯆꯤꯡꯉꯤ ꯆꯤꯡꯉꯤ ꯂꯒꯦꯖꯁꯦ ꯌꯥꯝꯅꯁꯨ ꯋꯥꯏ